Maitai fawba kanbang amdabagi phibam amada leiringai charak asida laingangna sangai festival pangthoktuna sangai kannabani haiduna thorang liba asi matamsa de thawong asi laingana manipurgi irang asibu nathaina ba honabagi mathakta festival asigi mingda kaithoni balupa crore tara tareki senfam asi Sayen Ngayen tawna ba honabani haina veteran politician okram joina phongdokrai ngasi local surrounding peoples of Manipur University na sinduna pangthokpa yangkai humdorak suba taibang mahikol Manipur University ge Thauram amada langthapalda leiba ibada upakhangba community hall da saruk yaraduna wafam si phongdokibani thauram aduda okram joina makha taraduna manipur gi phibam asukki matik phibam soklei asigum matamda lengan state asibu mahausa gi punsida poragna bahona bagi mahutta kumai harau tawraga miyambu nathairaga puna bahona ba habisi laibak thibani sangai festival pangthokpagi matangda masana masabu ukilni haijaba miyo amana festival asige kaitholi balupa crore tara taret ki senfam asi festival pangthok taragadi mangkhragane haiduna miyamda lana lamjingba tawbiganu lenga ki fan kudimak lengana atopam pham amada sejinaba yai habisi khangbiu lenga nasu leibake asukilu matik luraba matam sida festival tawna honabagi mahutta tholibe irang asugi warusinma puraktuna relief camp singda leiriba lanjinara kibasingbu masa masa gi bimda hanjinaba thabakta oina kok thadabana phagani haiki Angai kan balai radana akoi babu kan mangam da bagi tangkak ama akoi isa se akoi mitai na daga manipuri je akoi na kan mangam da bagi tanja amagi situation ama da zik layaba manipur gi miyam gi huziki lairi ba sentiment huziki lairi ba fibam sangai festival da manipur gi ra intigi lising ma mayam na sangai festival da bharat basagi masang nupi fajaba mayam kauraga gante hoten da ga tawringe da ha akoi huziki film ji is it not the fact aduna akoi Shanghai festival maru oiba lai adubo huziki circumstances I could not appreciate it in the meantime adugum bagga ga gi thabagi hitok yunu phaiye na ngonda hainingi